Combined security na konsa khula madi lailon Wi-Fi khulda thi humbagi akanba thabak chathakre. Kuki khulda operation chathaba yaningde haiduna ko tuna National Highway 2 amasung 37 da matam kaktaba banlaw thokre. India government amasung security agency kudingmak na chatharakli bathawong khudak talep kadabani Kuki inpi. Ukhrul district ki Kuki khulsing da chana thaklama polam sing pusin ba thingjin khibadagi Kuki sing charam chadat nare ngang na thajaba manghalaga santi purakpa oithokloi aram bai tengol Indian constitution amadi Supreme Court ki kanglon sing Manipur da ngang na chatre MP bimol Thongnauzam Brinda High School Kendra MF oragani law Toukhre party khangdri BJP lengak tagi afaba policy tholakani haibigi thajaba leite Thongnauzam Brinda Haujik lailon Wi-Fi da Cobrana ga Kuki militant khuthong narakda Kuki sing na kangpokpi da shutdown law Toukhre Maroi ba pau sing kudak ta tabina bagidama online Manipur YouTube channel asibu nungsi biduna subscribe tawbiramo please thagachari pumnamak Kangpokpi district ki manung channel lairiba Lyangmai naga khul ama oriba konsa khul ama sungyum thangnana laiminariba Kuki khul lailon Wi-Fi khul da ngarang numidang dagi combined security force na operation chathaduna thihumbagi akanba thabak chathari amaromda Security Force na atamnana Kuki khulda operation chathabi yaningde haina maralsi duna Committee on Tribal Unity ko tuna National Highway 2 Imphal Dimapur amasung National Highway 37 Imphal Jirbam lambi da matam kaktaba banlaw thokre Manipur Police na thadorok patrol amada Kangpokpi district ki konsa khul amasung lailon Wi-Fi khulda ngarang numidang dagi Manipur Police CRPF amasung Army gi apunba kangbu na thihumbagi akanba thabak chathaki hari panba yabadi numit kharani gi mamangda su konsa khul amasung lailon Wi-Fi khulda Combined Security Force na Thihumbagi akanba thabak chathaba laikhrabani Haukiba matam khara asida Lyangmai naga khul ama oriba konsa khul amasung Kuki khul ama oriba lailon Wi-Fi khulani gi marakta umkhatnabagi thawong sing chatharakpaga loinana May 18 da lailon Wi-Fi khul manaktagi konsa khul gi nupi angang yauna mioi 19 Kuki militant sing fakraba matung nupi angang sing thadoroklaba matung naga micham taruk na tha amarom thiba khangdana lairaba matung makak laga hakchang oina puthorakpaga thaudokna naga amasung Kuki community ani gi marakta hanna umkhatnabagi fibam amada lairibani Amarom da Leimakong Kangchup area da akhanna security force na operation chathabagi mayokta Committee on Tribal Unity ko to na ngasi nungthil pung 3 dagi Imphal Dimapur lambi amasung Imphal Jirbam lambi da matam kaktaba banlaw Toukhre ko to gi maikai dagi atamna na mafam khara da security force na operation chathariba ase khudakta thingbina ba central lengak mur oina Ministry of Home Affairs ki pungning chingsilakli loyana khudong thiba thodok thokpa yaba khulsing amadi Miyamu matik chana protection PU pastor ahum hatkiba amadi civilian taragani thoi hatkibagi matangda independent investigation chathagadabani Yumai thaba attack chathabagi thawong khudakta thinggadabani haina lainga ki pungning chingsilakli nakal amaramda security force na akhana Kuki khulsing amadi Kuki village volunteer singi mathakta kanba operation chatharakpabu Kuki NP Manipur kim na kanba Maongda yaningda phongdorakli loinana Government of India amasung security agency khudingman na chatharakli bathawong asi khudakta lepkadabani haina so taksilakli loinana nakal amaramda UNC na Tha amaram economic blockade chatharakpana Kuki jogi miyam nongmagi tangai fada polam sing phangdabagi kam thengna awaba mayok nariba sida center na khudakta lepnaba thapala khulakadabani haina sutaksin Khul district ki Kuki khulsing da chana thaklama polam sing pusinba thingjin khibadagi Kuki sing charam chadat nare Kuki jo area da tangai fada polam sing pusinba da athingba thamliba se khudakta tokhangadabani working committee Kuki CSO Khul district ki manung da lairiba Kuki jo khulsing da nongmagi tangai fada polam sing yauna chana thaknaba polam sing khudingmak pusinba da athingba thamlakpadagi kham thengna awaba mayok naraba Kuki nupi singna wakat mi pham duna khongjang changsinkhre Working Committee Kuki CSO Ukhrul gi miyeng makhada Kuki Women Union Ukhrul na Imphal Ukhrul lambigi sangkai khul mapada wakat mi pham duna khongjang changsinki Deputy Commissioner Ukhrul na wafam asigi matangda Kuki nupi singda pikiba thajaba thabakta onthoktriba phawba leptana khongjang changsinki gani hari Wafam asiga mari lainana Kuki CSO Working Committee Ukhrul gi maikai degi tha asigi taraga tarukta Deputy Commissioner Ukhrul da memorandum ama pisin balaikrabani memorandum aduda Kuki amasung naga anigi marakta conflict hek thorakpa horakpadagi district asigi Kuki khulsingda tangkhul naga singna nongmagi tangai fadaba polam sing pusinbada athingba thamlakpadagi awaba kaya mayokna duna lakliba asigi matangna marik chumna khanganba laikhre hari Wunghon da tangkhul naga singna khanana Kuki jo area singna nongmagi tangai fadaba polam sing pusinbada athingba thamduna economic blockade chatharakliba si district administration aju khanglibani tangkhul nupi singna temporary set saduna Wuhon da economic blockade chathariba si thingbada lairiba issue asi adumak loisinba yabani adubu ngasi fawba district administration amasigi matangda chap chaba thabak amata laukhatana lairi hanasu pendaba phongdokhi Loinana Working Committee Kuki CSO Ukhrul gi maikai degi Kuki jo area da tangai fadaba polam sing pusinbada athingba thamliba si khudakta tokhangadabani Kuki miyam gi tangai fadaba changdaba yadaba polam sing security force na matik chana ngaktuna pusilakadabani nongmagi tangai fadaba polam sing pusinbada athingba piriba singi mathakta kanba action lakhot kadabani amadi district asida lairiba community khudingmak
दा चप मानबा चाकथुंगसिंग फंगनबा अखनबा मेकानिजम अमा लखुतकदबनी हाइनसु डिस्ट्रिक्ट एडमिनिस्ट्रेशन दा तक्सिलकली थौनाउजम ब्रिंदा या स्कूल केंद्र मेफ ओरगनी लाउथोखरे पार्टी खंगद्री बीजेपी लेंगाक्तगी अफबा पॉलिसी थोलकनी हाइबगी थाजबा लेते थौनाउजम ब्रिंदा बीजेपी लेंगाक्तगी अफबा पॉलिसी थोलकनी हाइबगी थाजबा लेते हाइना या स्कूल केंद्र दा तरागनी थोय सुबा मणिपुर लेजिस्लेटिव मिखल थेंगनकी बहानगी एडिशनल एसपी थौनाउजम ब्रिंदा ना फोंदोखरे या स्कूल जन्मस्थान दा लेबा मसागी युमदा ngasi पांगथोकिबा थौरम अमादा लाक्लिबा तरागुमदोय सुबा मणिपुर लेजिस्लेटिव असेंबली मिखल या स्कूल केंद्र दा महाग मिरेप अमा ओइना चोंगथोकनी हाइना लाउथोकिबा लोइना मथक्की वाफम असि फोंदोकलदुना महागना हाइ बीजेपी लेंगा असिना चथरकलिबा पॉलिसी असि मखाताना अदुमक चथरगदी लमदम असि लोइरगनी हाइबा उरकपदगी महाग मिखल थेंगनना फिरेफ लौरकपनी हौखिबा तरागनी थोय सुबा स्टेट की असेंबली मिखल दा महाग या स्कूल केंद्र दा मिखल थेंगनकी मिखल अदुदा माइ पाखौद्रबसु मियामना महाग पुचावना सौगतपिखी मणिपुर फब मखल की पॉलिसी सेमदुना अचुंबा माइकैदा पुरकपा हाइबा महाकी मंगलान असि स्टेट असेंबली यौनै चंद्रगदी मंगफाउनबा ngamloidabani मियामना मपुंग फाना सौगतपियो मिखल माइ पाकलबदी या स्कूल पीपल्स काउंसिल हाइना मिंगथोनबा केंद्र से वार्ड मरी की पोलिंग स्टेशन कुंथ्रागा निपानदगी खनगतलबा नॉमिनीसिंगी ओइबा काउंसिल अमा सेमदुना एमएलए अमागी फंगफम थोकपा हक खुदिमक काउंसिल असिदा सिनगनी मांगना मखा तारदुना येंगलुबा माइके खुदिमकता काइथरबा मणिपुर असि सेमगतसे हाइरबदी ममा लेबाक नुसिबा मियामगी इहुल खंगना थबक तौगदबा मियुत थागतसी मणिपुर दा रीजनल पार्टी की इहौ सागतपगी मथौ चावना तारी अदुबो इहौ असि लाखनबगी मचाक लैरबरा हाइबगी वाहंगदी अदुमक लैरी माकी ओइनदी महाकपु सौगलिबा या स्कूल केंद्रगी मियामगा तानरगा मियामगी इहुल खंगदबा पॉलिटिकल पार्टी अमदा यावदुना मिखल असि थेंगनबा सेम सारगनी हाइनसु थौनाउजम ब्रिंदाना मखा ताना फोंदोखी ngang थाजबा मांगहलगा शांति पुरकपा ओइथोकलोय अरामबाई टेंगोल इंडिया लेंगांगना लमदम असिगी नहासिंगदा पीखिबा थाजबा दु लेंगांग मसाना मांगहलगा लमदम असिदा शांति हंजिलकपा हाइबसि ओइथोकलोय हाइना अरामबाई टेंगोल 18 ना फोंदोरगली अरामबाई टेंगोल की पीआर रोविन मंगांगना थादोरकपा चेरोल अमदा मणिपुर दा कुमजा 2023 की मे अहुमदगी मैतेदा अतमनना लंदारकतुना मिहान मिपुन चथबगा लोइना युम कै मांग ताखनबा अमदी लनथुम मांगहनबगी थबक कया चथरकपदगी मितेगी इंखलगलिबा नहासिंगना मसागी कम्युनिटी अमदी लमगाकचनबा होनबदा मसागी कैरियर अमदी बहै मसिंग तंबगी थबकसिंग तुंगोइनरमलगा अहिंग नुंथेल ngaksenbagi थबकसिंग चथरखिबनी अदुबु इंडिया लेंगांगना लमदम असिदा अमुक हन्ना महौसागी पुंसीदा हंजिल हलकनबा लोखलकपा थौरांगी सरुक अमोइना मसागी कम्युनिटी अमदी पुलिस स्टेशन सिंगदा नमदुना लौखिबा नोंमै अमदी मरुसिंग सरेंडर तौरकनबा लेंगाकी माइकैदगी खंगलखी लमदम असिगी नहासिंग मरु ओइना कम्युनिटी असिगी नहासिंगना कैदौनुंगदा हिंसागी थवोंग चथबा पामदे अमदी महौसागी पुंसीदा हंजिलक्तुना कम्युनिटी मरक्ता नुंसी चानना हिमिनबा पामबना चिंगनबा लेइतना खुलाई खुदिमक लेंगाक्ता सरेंडर तौखी अदुबु ngasi फावबा लेंगाकना लमदम असिगी मियामदा पीखिबा थाजबा अदुदी थबकता ओंथोक्तना लैरी मरा असिदा हंदक सेक्युरिटी एजेंसी सिंगना मिते कम्युनिटी नहासिंग फाबा पुनबगी थबक चथरखिबा सिना इंडिया लेंगाक्ता थमखिबा थाजबा अदु अमुके हेना मांगहले इंडिया लेंगाक्ता थाजबा थमलुबगी अदुगी महै ओइना हौजिकना मितेगी इंडिविजुअल सिंगबु क्रिमिनलाइज तौरे मसिना पीस प्रोसेस असिबु अतोपा मायोन अमदा पुबदा नतना मतुंगदा लौखलकदबा पीसकी थौरांगदा कोऑपरेशन पिनिंगबगी इथिल अदु मांगहले हाइरी मिते कम्युनिटी मियो लिसिंगी मथकदा फाजिनना मखोगी मथकी तोंगानबा लोगी प्रोविजन सिंगी मखादा मराल सेरी अमरमदा कुकी जो कम्युनिटी की ओइनदी मियो चामरोम तमक मिते कम्युनिटी ना फंगलिबा चैथेंग असि फंगली विलेज वॉलंटियर स्टर्न जॉन कुकी जोना हौजिकसु मकुदा खुलाई पाइदुना मनिंग तमना चथोक चसिन तौरी मसिना कम्युनिटी मरक्ता थाजनबा पुरकपगी महुता हेना तोखाई थाहनबा अचौबा मरम अमा ओहेले हाइनसु अरामबाई टेंगोल की चेरोल असिना फोंदुरगली मिफा मिपुन तौरगा शांति लाकनी हाइबगी लौखलिबा लेंगाकी खोंथांग असिदा अरामबाई टेंगोलना थाजबा थमदे मरम असिना शांति की लंबीदा हंजिलकनबा होनबदा अमगा कोऑपरेशन पिनबगी वाफम मसी खुलाई थादोख्रबा मियोय सिंगबु इकाई खुमनबा अदु खक्तदा मतेंग फंगनी मरम असिना थाजनबगी खुथांगदा लमदम असिदा इंगतपा हंजिनबा लेंगांगना पामलबदी थाजबा मंगहंदना टेबल अमदा फमिनदुना वखल तामिनबा असि खक्तना ओइथोकनी नहा कया फाजिन पुनसिनबना शांति पुरकपा ngamloi पीसफुल यूनाइटेड अमदी स्पॉन्सर्स ओइबा मणिपुर अमा ओइहनबा हाइबसी अरामबाई टेंगोलगी अपामबनी हाइनसु चेरोल असिना फोंदुरगली इंडियन कॉन्स्टिट्यूशन अमदी सुप्रीम कोर्ट की कांगलोन सिंग मणिपुर ngang चत्रे एमपी बिमोल इंडिया गवर्नमेंट मणिपुर येंगलेबा मियेंग असि लोगी वांगमदनी स्टेट असिदा इंडियन कॉन्स्टिट्यूशन अमदी सुप्रीम कोर्ट की कांगलोन सिंग ngang चत्रे हाइना लोकसभा की एमपी बिमोल कोइजमना फोंदोख्रे वाफम असिंग असि सिंगजमाई ब्लॉक महिला कांग्रेस कमिटी ना सेंदुना सिंगजमाई ओइनाम थिंगेलदा लेबा कांग्रेस पीसीसी मेंबर ओइनाम रोमेन की युमदा पांगथोकिबा नोंमगी ओइबा वुमेन कन्वेंशन की थौरमदा फोंदोखिबनी थौरम मदुदा एमपी बिमोल मखा ताना हाई कुमजा 2023 की मे अहुमदगी ngasi फावबा कॉन्स्टिट्यूशन की चटना पथापसिंग थुगाइदुना लाक्लिबा सिगी मायोक्ता मियामना
Ihau changsinba matam oire Manipur Police ki DGP ki fam ase Manipur lengang na hapkadabani Central lengang na hablakadaba nate masi state subject ni state ase law and order ngakliba Manipur Police Department thugairakpa haiba ase leibak thugairakpagi ahanba khongthang ni masi ki khudam hairabada haukiba kumja 2023 ki April 19 da Churachandpur district tagi Manipur Police lauthokiba numit kharani leiraga May 3 dagi Erang asi lakhibani haiki Mahangna makhatana hai mihan mipun khudingmak NIA da sinabagi mahot Manipur Police ta sinaduna achumba wild puthoknaba honnafam thoi Thokdok khudingmak NIA da paihanbagi mathau karino haina hangki naga micham taruk tamthina hatkiba KNFP Chennai hana deputy CM masamangna phongdokpagi mahutta mihat aduda chenaba mioi sing khonsa khugi khunja singna masak taklaba fawbada ngasi fawba phaba ngamdana leiriba karigino haukiba chahi ahum asida lamdam Asida misi mina thokan badana tana constitution bu phongna aranba lambi da sizinare haiba mayek singna takle awonba Manipur ama purakna bu hona bada ngamkhai ngakpa khak na tana nupi oibi sing bu awonba purakpa changi nupi oibi sing da lupa lising tara pigani haina mikhal naksilaklaba matam asida lang thakliba sida miyamna thuroisi haina bimolna makha takhi school A shida TS Brinda thangmaiban A shida AK Ramkrishna amasung Andro A shida K Thombi mire foiragani haina lauthorakre Lakadoriba mathang chahi 2027 da pangthokadoriba taraga humdoi suba Manipur Legislative Assembly mikhal da thaunaujam Brinda Ya school kendra gi mire foina mikhal thengnamragani haina lauthokre loina thangmaiban AC dana koijam Ramkrishna amadi Andro kendra dana Ketombi mire foina chongthoktuna mikhal thengnaragani haina lauthorakli ngasi ya school Janmastan da leiba maki yumda pangthokpa achamba thoram amada thaunaujam Brinda taraga mari ya school assembly constituency gi mire oigani haina lauthokibani Maraiba ki dama kathokpa ngamba bota chaksa haijanaba tawdaba amadi miyamgi thawai sinabada chingnaba leitaba mirep sing thagatuna MLA oihandrabadi Manipur kanba ngamloi haina thaunaujam Brinda na phongdoki Manipur Police ta additional SP oiduna drug fabagi thabak yauna tongan ba khunagi mayokta leiba singi mathakta achumba wild pi na bahona rakiba Brinda na makhata na hai Mangna lenga ki makhata thabak tawringeda urakhiba khanglakhiba asoiba kaya adubo semdoke khanna mamangi taraga nithoi suba Manipur Legislative Assembly Mikhalda thengnakibani Mikhal maipa khidrabasu matamadu da yamlaba miyamgi mateng phangki Mikhal ama thengnabada miref ayamba sel amadi muscle power sejinaduna maipakna bahonai adubu mahaki oinadi sel su leite muscle power su leite miyamgi minungse adu khaktana honagadabani haiki mahangna makha tana hai hojik oiriba Manipur gi phibam asida yumfam oiduna national political party singbu karamna ubage haina paumi singna hangba wahangi paukhum piraduna Brinda na hai national political party amana Lengak pairam badagi anoba ama sindoktuna lengak na afaba thabak khara tawrakadra khalluraga malemda thoktaba awa anagi nungaitaba thokdok kaya thokhanduna ahungba kaya na thalaba lamdam ama oire Migi makhada ireibak iramdam ngakchabagi mahuta regional party amana lengak pahenba haibasi yamna tangai fade haina miyamna khanari adubu regional party bu lengak khanaba makoibu bot kahanbagi sakti adu miyamda leirabra haibasi achobo wahang oi haina su thongnaujam Brinda na phongdoki amaromda constituency ama semgatpa haibasi aruba wafam nate karigumba mahangna mikhalda mai paklaklabadi mahaki constituency yauna tawrakadaba thabak sing ubada atopa constituency gi mihut sing soidana matau tamningani Loinana asumna ahongba pambasing amato oina thabak tawminarabadi Manipur gi ahoba sing mention bangamgani haina su phongdoki amaromda ngasi thangmaiban gi thau ground da pangthokpa thoram amada kendra sida lairiba koijam Ramkrishna thangmaiban assembly constituency da miref oina chongthoklagani haina lauthokre akoijam Ramkrishna si Manipur gi chief minister oikhiba Radha Vinod koijam gi masu singni thoram adu da Radha Vinod koijam su sarugyaki miref oina chongthokadariba Akoijam Ramkrishna BJP Manipur Pradesh ki youth ki president oiramba yamna naha oiriba misak amani haujiksu BJP Manipur Pradesh ki member oiri hari Mangna party ki wafam kaya thamladuna hai thangmaiban kendra asi mahausa gi rajniti gi fibam oidre asuki matik chothare matam amagi thangmaiban adu ohenna ba miref oina thorakpani kendra asi manglomda changsinna ba thorakpani haiba wafam kaya su phongdoki ngasi gi thoram adu da saruk ya ki ba hanagi chief minister Radha Vinod koijam nasu wafam kaya thamladuna matam amagi thangmaiban kendra adu oina ba isu nupa asina miref oige haibada harauna ayaba piki chongthok chongsin tawbuna kendra asi yamna masak thire masi kongna banha oiriba misak ama mathau tabadagi khongthang asi lokhalakpani haiba wafam su phongdoki amaromda Imphal iski adaksa oina thau puramba konthok jamtombi lakliba taraga humdoi suba Manipur Legislative Assembly mikhalda Andro Assembly constituency da candidate oiragani haina lauthokre Congress party ki intending candidate ama oina lakliba assembly election da Andro AC da candidate oigadoriba Ketombi ki angtha da leiba yumda Andro AC ki polling kaya dagi lakpa yamlaba miyamna saruk yaduna pangthokiba miyamgi mifamna tombibu candidate oina thagatpa haina waref lauki miyamna angtha tombi haina khangnaba angtha GP da ta manira khanna pradan oiramlaba matungda
Tulihal Jila Parishadta Jila Parishad oina mai paktuna Imphal East ki Adaksa na oiramlaba Konthaujam Tombibu Andro AC ki candidate oina ba lauthokpagi thoram aduda Andro Assembly constituency ki hana Minister oiramba Leidongbam Amujau Manipur Police ki Retired Inspector Sadiq Ali yauna masak naiba miyoi kayana saruk yaki Andro AC da hana BJP amadi NPP yauna tongan ba political party da yauramba miyoi kayana saruk yaduna pangthokiba thoram aduda ex minister Loitongbam Amujau na hai Andro AC bu hiram kayada chaukhatpa AC amo henaba miyamga matam chuppada tona tinaduna masagi oijaba thadoktuna miyamgi seba tawduna lakliba tombibu saugatuna maipakhansi chenjau paiba mirep singnat voter singbu selna lehangumsi afaba mikhalgi Miyamgi thabak pukchel sengna tawrakadaba mihut khansi haina Amujauna phongdoki thoram aduda Retired Inspector Sadiq Ali na hai jati bijati khaidana pukchel sengna thabak tawrakadaba Congress ki candidate oina mikhal thengnagadoriba tombibu saugat minaduna chaukhatpa Andro Kendra ama puraksi haiki